This program is brought to you by Lamjingba Jewelry. Good quality is our priority. Kurumzari, Times of Manipur TOMTV The Morning Talk raising the voice miyang tabiriba punamapo ahan mamaktada taram noksari. Ngasi infanda pongba tongan ba pause senge ahan balamaida kari karamba pauna mapungoina yaubage haibadu punamagna yengminasi. Ahan bada iraipak. Manipur gi apunbagi saktam nganganaba assembly na lawkiba waref sing speaker na prime minister da nahunana ningsingan kre. India lengak amadi NSN IM anigi wari sanaba walusin purakpa ngamkidre ngasi atopa kangbuga makhatana sathagadori amata oina thengnaduna iramda ngamina seyaiba pawsina ireipaki mapungoiba paw oire mathangda Cell Express Nagagi walusin purakpada Manipur sokpa yaroi haiduna kaithel phambi singna irang hokre atei mafam singdasu section mifam sathakre Gamena Ningol Oibisingda Sako Bagi Dakina Oina Bus Service Tohan View Toibi Manipugi Ngamkai upon Bagi Saktam Gidamak Lepane Drafting Committee Gi Ahum Suba Mifam Pangtokre Loinana Base Police Station 2019 Takraba More Police Station Gi Khari Wal Kiningai Oiri Haiba Pausina Cell Express Ki Mapung Oiba Pau Oiri Matangda Huel and Pau Nagapi Soki Warisin Purakpada, Manipur gi Apulmi Saktam, Kahenba, Yaroi Haiduna, Masing Yamlaba, Kaiten Pambisingna, Section Kongset, Setkre. Nasin Midang, Pak Sanda, Jackson Maira, Kongsen Satpiu, Kokomi, Centerga NSN, Ayamga Waris Sanavada Mapung Pabang Kidre, Nasi, NSPG ga Waris Sanagadori. Apun bagi saktam ngak na bagi matang da speaker na prime minister da Cyril Thakre khwairamban kaiten fact encounter case ko na CBI gi ayo amagi statement lokre haiba pawsina akhagi hoilam pawgi mapung oiba pawari mathangda lamjingba times NSN IM amasung GOI gi mifam da yanaba warep amata lobang ngamkidre October 38 da warusin purakpagi wafam tambangamdre makhatana warisana gadori Center na aran mamong da firep lawrak labadi fam thadokani haba Chief Minister gi wafam amada atopa amada drafting committee na draft tawba loikre October 13 ta Delhi salagani haiba pawsina lamjing times ki mapung oiba pawre mathangda naharon gi thodang Nagagi warusun purakpada Manipur gi administrative setup ta ahongba lehendana ba assembly gi speaker na prime minister da taksin kre Chief Minister na governor unakre Delhi da sathariba santi gi wari lekhai takidre Bisempur Police na Yamlaba Nisagi Polam Singh Pagat Kreba Pawsina Naron Togdangi Mapung Pawari Matangda Pongnafam. Inda government amasung NSN IM Wari Sanabada Warison Purpangam Kidre Kaiten Pamising Horotuna Achoba Kongsat Lama Sakre Governor Su Unakre. Assembly gi Wari Paluduna Manipugi Saktam Kahan Danaba Taksin Kreba Pawsina Pongnafam gi Mapung Pawari Matangda Sanalipa. Saktam kahanbe yaro haiduna kaiten pambising irang hawakre kokomi numidang da parks na section maira khongsat chatpiu administrative setup hongandana ba speaker kemsana prime minister taksin kre Manipur gi apun gi saktam ngak na ba assembly state assembly na mapal warep lokre ba pawsina akogi sanalepa ki mapung ba pawari CM na governor unakre political party pumbagi mihut kangbu ama October 13 ta Delhi da salagani haibasina sanalepa ki mapung ba pawari aroi bada Sangai Express khwairambang kaithengi nupi sing irang horoktuna governor chief minister unakre Manipur gi administrative setup shondana bu wafam speaker na prime minister da Thakre atopa amadna karigumba khara tawba tai kokomi haiba pawsina koi mapung ba pawari ngasi maira khongsat chatpiu chief minister na governor unakre haiba pawsina Sangai Express ki mapung ba paw oire ngasi ayukta fongba tongan ba pawse singi ahan balaimai da yauriba mapung ba pawsing loinana atopa pawsing khana ne na ta ekoi studio da lengsing do na lebiriba se Minister of Defense ki retired commissioner walkop Norendra ne tamobo ahan mungta da taram nok sari tamong asigi tongan ba kogi pause singi marui ba pausing da yauriba si NSN IM ga Bharat Sarkar ga ngarang si ahan ba oina
ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯇꯥꯡ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯣꯏꯕ ꯅꯥꯒꯥꯂꯦꯟꯒꯤ ꯒꯕꯔꯅꯔ ꯑꯥꯔ.ꯑꯦꯟ. ꯔꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯅꯕ ꯄꯨꯔꯛꯄꯒꯤ ꯋꯥꯐꯝ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ NSNIM-ꯅꯗꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐ꯭ꯂꯦꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ama yaholo haibani bar sarkar gi side tagina madu yawba ngamloi tonga ba kharadi pige habi wafamni ngarangi wari sanaribagi chawakpa film si tamo kamaini yengba ya ahamda kitang hayu wafam se yamna pungning nungsin ngai hoiba manipur praja khuding makta haibadu oire maramdi hojik akogi yamna sigumba charang na ba manipuri praja khuding makki mafamda karamba manipuri praja akoigi unity integrity solidarity kaibi yate haina khanjari ba manipuri kangluk khuding makta yamna pungning nungsin ngai hoiba charang na ba chanai na ba haibado hujik ngarangi mifam du dai du da karigumba akoina makoina khalliba akoi kairagadra haina khalliba wafam do ngarang makti thokidragasu hojik phawda masigi chanai na ba aduga charang na ba ningam da ba kaya ma leiri haibase masi bharat sarkar na su akoi gi TOMTV gi maikai de gi khangbi sunu aduga manipur sarkar na su na aduda natana mari leina ba akoi gi daita oina daita pubiri bu khudimana masigi matang se phajana pungning da pawbiu haibasina ai ahan ba wai jage hoi bharat ta ngasi chanai naba mayam amala ibasing sigi marakta bharat sarkar na handaki akoi gi hujuk panbiri ba modi sarkar sidan natana mamang dagi north east region se masi yamna maru oiba akoi gi area amani akoi gi region amani masi chaukattana bharat chaukatpa yaroi haiba kholok se sarkar amasu oisunu hujiki sarkar su oisunu makoi gi pungning da phawi haiba city makoina puthorokpa makoigi media singdagi makoigi kano singdagi mohina lawbirokpa moi mayam sidagi mayamna manipuri praja north east praja khuding na yamna swagat tona lejaribani adubu wafam ama section ama dagi tholupa wafam amana aduki mati yamna gravitational force ama wereka north east se thak nikbagi wafam ama akhoi hujik tholae ado hujik se maruoina manipur gidi akhoi gi every household khudimakta akhoi gi dharma ga culture ga yamna mari leina ba akhoi gi thodok akhoi gi festival khwaidigi chawba festival ni haina longnari ba akhoi gi ningol chakuba haibase masi daisida akhoina harau tayamna leinabagi tanja ama phangbado madu ngasidi akhoi charang na ba tobong khangdaba bazar phawda chatpangam daba adugumba phibam amada koi hujik la abani masini aina ahan bat banjaning base adana ngarang hujik haibiri ba akoi gi naga pisto haibase masi naga khaktagi nati pisto haibase shanti purakpa haibase region entire region da natana bharat pumbada asigumba shanti purakpa haibase mayamna khorang ngainari bani adubu ngasi mayamna awaba ma makoi gi wari sanabada shanti purakpada harau gadra haraga mayam punamakta ningam daba charang naba khoisau naba yumda leiba ngamaktraba masigumba irang adagi karigumba tawbam amata khangaktraba tanja haibado ngasi di oisal le aduna ngasagi wafamsi akoi itatatna su khanagre madudi constitutional demand ama moina masagi constitution ama leigadawni flag leigadawni haiba wafam sidi bharat ki samvidhan da natre harga akoi gi kanagumba state amada asigumba wafam sidi leitabani na bharat ki ngasai gi hariba akoi gi basic structure of the constitution do
madu thugai bo oina thokani tamu marak sida akogi TOMTV gi daily correspondent na ngarang se pira pagi report ki matungina hari bo warusin si tam kontra mathoi bu manung da lusin bagi mami ude ha bagi report amakak koi daily gi correspondent na pira pa lai adu marak sida karigumba NSN IM sina makoi na pami ba flag amasung constitution si barasa kana yadaba koi na thogagade marak sida akogi Bharat Sarkar nadi tongan ba naga singi warusin sida makoi na condition khara da ayaba khara pina na badi honari badam marak sida makoi na hari besna flag amasung constitution se yaw da gadi yaro hebane ani suba ngarang wari sanarga ba matung asida tang kuntaruk natra kunipang da hana bagi matamam khak leiri ai tamod aina hangjaningi wafam si karigumba NSN IM na hari wafam si yadaba thoba kaigumba Bharat Sarkar sina nakoi flag amasung constitution si yabang amoy kaigumba khara di pige na lakpagi timing sida oita gadi state sarkar gi oina kari agwa ekoi gi Manipur gi praja sina kari tawda ge abdu kitang kam mase yam phajabo question ne maram de flag and constitution se pidre akoi recognize tawdre adu eradi huji phare akoi peace talk si kai re na khalase ko irang am lai re haidi solve to wangam da problem am lai re irang se amo hogale e ceasefire agreement si masi kai re na koi logduri ne masina naga group ka ngasai gi government of India ka haidi interior north east re sida madugi chaiting am di la ne adu nakal amarum da mu khanse ba ngasai gi 6th schedule natraga administrative setup sidai sida thugai raktana ngasai Greater Nagaland natre haraga ngasai hariba makoi territorial council lam ling bagi wafam se territorial council lam ling bagi wafam se masila ena khala se ba madudadi irang ji thola roidra haibo wafam sine bo huji thoktri ba sibawda akoi gi imai bel nomgi chara tanjari ba mayam se ngarang si tholakadra haiba sida makoi ji thokpa hora abane ba ko aduna akoina limit yang kadori basi karino haiba matamda 2001 18 June da 18 gi amna precious lives oiba akoina nungsi jagraba akoi gi chai su mayam ama chatkhriba sa masidi karamba ground da chatkhriba no haini yang ko matamda ceasefire agreement sa without territorial limit hairu bagi da makta ne ba aduga ngasi tholakadori ba solu ngasi agreement ama makoi gi apam basi da chat ki batara boidi ko masi gi makoi gi demand sina ngasai gi ceasefire agreement gi terms to dagi hen chau thore eba adu ora boidi aina khanjaba da ko ngasai gi June 18 dudi kachani haina ai luxury eba ko aduna ngasai gi effect sa yamna turmoil loiba ko masi civil war dagi hendokre haraga wars amongst the caste community mayam ama thole e haraga sarkar da mathayam na sarakani ko masi gi matang sidadi agoina yamna munna khandabiro aduga achumba haiba holistic oiba kaino lambi du chatlaning ai gi montade akogi mara asida akogi Manipur gi praja singna amadi lairiba sarkar asina su nagagi warusin asi tangai fadana purakma matamdadi loinamak welcome to we have ni tawdabo haibo warusil asina state asigi ngangphai gi sarukta amadi miyam gi pursida kahen badi pamde habi wafam asini mara aste thamibasi tamu marak asida akogi drafting committee ma Manipur kana sengre drafting committee gi mifam si aum pangthokre moi gi draft ama seme lagliba tangkun ga taruk sida Delhi sat ani habagi paw makaksu dei aduga ngasi si kokomina numidang da mayarili satpi waiduna akogi miyam da appeal ama su tawri aduga leiba phibam sida akogi praja singna amadi chat kadoriba drafting committee gi akogi draft pisan basi kadai fauba akoina effective oibe yai aduga akoina husi local second thorang si masina Bharat Sarkar da kayumba karadi piba ngamra haibasi acho wahang amadi oi amarak sida kari haibini ngam huji draft committee semdana akogi drafting si loire haibasimadi mayam degi tholakba press report sinadi akoi manduma chumme haina lorasi adubo aigi oiba view dadi masi khitang mangjong na hawai
अखोइना कनो तौरमीबदो मदुदगी मांगजौना थोपिरमगदी मदुना हेना फजबसी ओइगद्रा हैना खल्ले अदुबो हुजिकती CSO मयाम अमा मोइगी रिप्रेजेंटेटिव याउना पॉलिटिकल पार्टी की रिप्रेजेंटेटिव याउना अदुगी सरकार की माइकैदगिसु याउना तोबा हाइबसे खितंग थेंगबसु थेंगना मसिसु याम फबा अखोइगी हिटिंग ओइबा याम फजबा कइनो अमने हैना ऐ लौजे मसि तौसनु अदुगा ऐ माइ पालकनि हैना खल्ली अदो मसि विश अमा पिजबगा लोइनना माइ पापसि पुरक्सनु मरमदे अखोय ngसाइगी अखोइना हंजन हंजन हाइजरिबा मदुदी करिनो एदा पीस से नागागी पीस अमा पुरकबा हाइबसे इंटीरियर नॉर्थ ईस्ट रीजन सिदसु शांति लाकदोरिबनी अखोय यामना पामजै अदुबु मखोइदा हुजिके हाइरिबसे मसिदैसिदा अखोइना मखोइगी शांति सि पुरकबा मतमदा कम्युनिटी नत्रगा अनदर स्टेट ता मदुना इम्पैक्ट अमा ओइरे हरगा अफबा इम्पैक्ट ओइरबदी फबा मदुना अमुके हेना अखोइगी मयामदा लांगतकनबा चनैनबा अमुके हेना चाउथोरकबा वाफम अमदी ओहनबिगनो हाइबसे मसोमदा ए पुजै मसी दैसिदा चोंथोकचरे इबा मयाम सिबुसु ग्रेट नेशनलिस्ट ni national feeling chen ba mi sing ne haina lobi wo ha se ai gi mai kai dagi yamna seng na tok jaba appeal ni sakar sida yauri ba osasi pali ba sakar si koi ge apun bani BJP khakta gi di oi de masida koi NPF yauri adoga tonga tonga ba party dol khari yauri ada ngahan gi drafting committee gi mifam si koi ge all political party gi mifam sida NPF ta mo NPF na हाई वाफम सिदा मोइने यानिंगदबी वाफम खरामा फोंदोकी अदुगा अरोइबदा ड्राफ्टिंग कमिटी में सेमगा प्रेशर तौरुसे हाइबदा होय यानिदि हाइरगा थोलखरगा मथंगी नुमिता NPM ने रेक अमुखक तौरके हारिबा फिवम से अकोइ मैनिपुलेट तौरे सरकार सिना हाइबो वाफम ख थमलकवा सरकार अमदा मसामक्सु याउरी कैबिनेट मिनिस्टर अमा पूरी अदुगा पार्टनर सु ओइरी NPFC अदुबो लेरिबा फिवम सिदा NPM ने सुमाइना तोंगानबा मैनिपुलेशन तौरे ना प्रेस रिलीज अमक थादोर पसितामो कमाइने येंबे ए मसे यम नुंगाइबम लेये मसिदने आइना कॉन्स्टिट्यूशन के मतांग मा इम्पुसल कदोरिसे कलेक्टिव रेस्पॉन्सिबिलिटी हाइबा मा ले मसी अखोइगे पॉलिटिकल पार्टी नत्र हेरगा पॉलिटिक्स ता सरुक याबीबा इंटरेस्ट लेबा खुदिमुना मसी कनो तो हनिंगे मसी की मतांग से नैना हनिंगे कलेक्टिव रेस्पॉन्सिबिलिटी हाइबसी करिनो ngसाइगी असेंबली दा नत्रगा को सरकार दुना लौग्रिबा वारेप से मसे आइदी यानिंगदे बसेंगना आई यानिंगदे हाइबसिना ngसाइगी लौग्रिबा वारेप तुना फरे प्रजा की अगेंस्ट नि नत्रगा करिगुम्बा मदुना नेगेटिव ओइबा रिजल्ट अमा लाए अदा आइदी यागी दे आइगी नेगेटिव वोट पीगी हाइबसे मसे कलेक्टिव रेस्पॉन्सिबिलिटी की मखादा मागी रेस्पॉन्सिबिलिटी से लोई गरबरा हाइबा क्वेश्चन नम लाइएबा रिप्लाई दी मा लोई देबा को मागी चा मानब रेस्पॉन्सिबिलिटी मदुदा मा दुम लेरिएबा टिल ही रिजाइन्स माना मतमदुर आइना हाइबसे दुइन ताबीदरबनिना आई मसिदगी तोक्चरे हाइना माना रिजाइनेशन पिथोखिबा तार बोइदि को अदुना हुजिक हाइबसिदा कलेक्टिव रेस्पॉन्सिबिलिटी से ngसाइगी मोइगी NPF की को आई NPF हाइना गी वांगा तनते करिगुम्बा पार्टी अमना यानिंगदे हाइबा तारबोइदी मागी लेजिस्लेचर दो मदुदी रिजाइन तो वम थु ई हाइबसे लै अदना ngसाइगी हाइबा सिंगसिदा अकोइना अमसु खनबे याय मदुदी अकोइना पीगिरिबा स्टेटमेंट सिना प्रजादा करंबा इमेज अमा अकोइबु करंबा impression nama chakhigadage haibase masimasu khalanningi maramdi all political parties deisida except one party amana ngasagi akoide haigi dena haiba wahi se masi ngasagi mayam duna china atopa angle ni ko atopa mayam duna haigi haibase masi idea akoi budi yahode haiba bu ko madu isum chumangado mandaba ama aingonda fauje ada adumain toroga ai adugi kanosi ai oibo moto ai adumain puthok charage maramdi sarkar si da yawriba legislature mayam se masi kanano haibda opposition su yawriba ne ko adana opposition duka aje heta
ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯅꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯈꯤꯕꯅꯤꯅ ꯂꯧꯈ꯭ꯔꯤꯕ ꯗꯤꯁꯤꯖꯟꯗꯣ ꯃꯗꯨ ꯑꯗꯨꯝ ꯑꯩꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯔꯒꯦꯍꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯁꯨ ꯊꯣꯏꯅ ꯈꯜꯂꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯄ ꯅꯦꯔꯣ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯇꯤ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯗꯤ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯥꯖꯗꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯛ ꯑꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯕꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 2019 ꯇꯥꯈ꯭ꯔꯕ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯈꯥꯔꯤꯕ ꯋꯥꯜ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯅꯣꯅꯦꯗ ꯕꯅꯥꯅꯥ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯅꯩꯅꯖꯒꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯝ ꯂꯧꯖꯒꯦ Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu leibu Kangla. This program is brought to you by Lamjingba Jewelry. Good quality is our priority. ब्रेक की मतुंगदा अमुकहना तराम नौक्सरी तामो मखाताना खोगी स्टेट एक्सप्रेस ता बेस पुलिस स्टेशन 2019 ताक्रब मोरे पुलिस स्टेशन की खारी वाल किनिंगाई ओरे है पाव मुख यावरी तामो द पुखत चनिंगे वाफम दी मरोइना मोरे हैबसी इंटरनेशनल बाउंड्री दा लेबा यामना मरोइबा मफम अमख ओइरी हारिबा मफम असिदा ngasidagiना थाखगी ममांगदा thangna ahum laksi bom pokhaidana mafam asida leiba praja singi wakhanda chingnaba charangnaba ma poktana thokiba thodok mayam ma ka leikhre adu akhoi state asigi oina police ki modernization tawna ba kan honariba aduga state police ka mani miyam ga afaba mari leiri haidana paleba sakar asina yamna toina miyam gi mamangda fongdoliba wafam asigi ser asida leiriba yamna maru oiba jaga asti leiba police station gi magi infrastructure gi fiam si yamna kiningai oire haibu wafam asi yamna maru oina thami paper sida tamo marak asida ekhoi gi tamona leiba fibam si kamani yengba ya aduga mafam se yamna statistics oiba mafam ni mafam se leiba police station gi fibam si yengbada yamna kiningai oire wafam si ekhoina kamaina khanbe ya kitangai Usiga the wall hyper kari hai. Wall kiningai ori hai. A wall kiningai oi hai bani. Yam nungai bati ko. Akoi more police station na ngasai gi best police station gi award phangi basa. Masi akoi masi di yam nungai hai bati. Maduda leiriba main power sing do. Makoi gi daita leina thabak tawhi haibasigi khudam ni haujik lak libati makoi gi pb gadaba ko infrastructure meyam se masi sarkar na pb libra haibasini ada infrastructure haibasi daisi da koina masi di yam chauna cover tawre ko ada hujik
wall se akoi bu ngak sen gadoriba aduga yamna maru oigraba jaga ma oiriba border area oiriba adugi matakta ek look is policy dagi ek is policy da onhor iba masidai sida akoina ngasai gi police ki bere ki natraga mogi station ki wall du kiningai oire ningai re harpa wasidi masidi tumina lebam thoktaba ngasai gi akoi gi home minister pubiriba home ki portfolio paibiba honorable chief minister nasu masidi line lobiganu haibase ai haijaningi aduna trans asia road ni aduga masina bharat pumba international gi arena ma oira kaduri bani aduna masidi yam phajana amukta masi review to view amukta yingbiu kadai dano soibase diet fix to view responsibility fix to view ani suda aisu hek chachaye maramdi kanosi phawre harga koina asongi tumu area kari ka mayam si chachaye ba masidai sida akoi haibadadi phajadre ko phajadre haibadi Burma si India na yamna hena chokot pe heli haina hainari bane bako adu makoi gi duta leirami ba road condition adu dagi leiri dana ko masi undong na phajagre ne ko yam phajagre adu akoi gi si he yorok matam dadi masi India ni haina puning da India ni haina phaurak pa se nuai ta ba ama ga loina na phaurak pa adu ba ma he masi mayam punamak ta pahawi aduna ngasagi sagen minjen oigadoriba akoi gi area sibu phajana secure oina protect pidana thamgadoriba mafam sida itatatana bomb pokhairakpa masimadi kanagi daitano madudai da akoi bu yengjanbiriba main power praja mayam si service pigadoriba police station ge award pase asoi basi kadai dano madudi ai chawna police station ge asoi bani haibase ai thangjage aduga ani subada ngasai wall chekhai haibasidi masidi madugi machinery engineering department karamba concern no haibasi masi kupna aidi thigat aningi responsibility fix tawningi adubu hauki base haure akoi afaba maikai amaronda akoi puthoksi ado akoi gi image phajana chatna hotnasi masi matang ai request tawjani tamo yam ngai se matam se tamon loisalapag loinana yam tentangna akoi gi anisuba state level banana festival noneda longmaida ngarang se pangthok reba mofam mokha koi tonga tongan ba pause sing da yauri ada marak asida akoina khangjaning wafam di tonga tongan ba state asida sahi magi manung sida kugi tonga tonga festival ai batare banana festival pineapple festival lemon festival sing festival festival ngak ta ngai salak pai tare khara leraga di kugi kari hai batare kugi tonga tonga festival mayama lak pa ya bi film mo khak leiba marak asida akoina khangjaning wafam di festival tauringai maraks da haiba posak tu mayam na ningsingba festival hek loigi baga hekta kaunaba masigi film sida akoina mafam khudimakta festival sumaina festival banana festival seli festival kaina tawrokosi afabani na khanbibra loiga kanda kawrisina fatabani na khanbiribra makoi na budi amna advisor ga thamdana khotna phai aina de hairam ba yai ko adubu hujik festival mayam sa festival ni hari basa praja singchina mamai dadi participate tora roi haina koi loksan si dumaina ai loningi aduga masi yamna athalaina akoina karigumba festival ama torpa tarboidi madugi objective se thamme harga masida aina akoina masigi scheme se deisida akoigi pandam mama objective tu thammaga id objective haibasa akak naba period time bound ama thambire haraga madumda tobira o aduga sumain tawdana mamai dade wala huriba papaya festival so dum haira pasu yari nadra chu festival so haira ko yari ba ko wala singse aduna masi akoi kaino helloisi phagi ta halloisi adu yamna meaningful loina awdom da chatna hon asi adaga meaningful oibase huji di meaning haina amal la
मसी अकोइना खंजरिबा अकोइना नैनजरिबा वाफमसे अकोइ कैनोने हाइना लौबिगनु सरकार की अगेंस्ट अकोइ मधु ऑब्जेक्शन तौबने हाइना लौबिगनु अकोइ से याम कंस्ट्रक्टिव ओइना प्रजा द फाउरे इबा मयाम से अकोइ मसी फोंदोकजबनी हाइना लौबियु अद मसी तौगदौबा खरदा यामना आर्थ लैना तौबियु अद मसी हाइबन फैने को हाइबो तंगाई फदना अखोगी फेस्टिवल सी तौबसी यामना फै मसिना हाइबा पोषक अदुबो योखतपगी मरुइबा पांडमदी ओइ तौबदबो अकक्नबा नियम खरदा यामना कंस्ट्रक्टिव ओइबा मोंगदा अखोगी फेस्टिवल सी पांगथोबगी तंगाई फदबा लै हाबदुनि तामोना थंबिरिबसी दि मीनिंगफुल हेले मदुम तदि तहन बिगनु फागी रोम द चलरोइसेबो को मयामना फागी ओइन लौगी दोरेबा अदा अखोइना पामजे फारे सिंग हाइबसिसो असोमने याम तांगेबको अदुबु ngasagi festival duna pura kadori bra haiba question nama leiri ba ko aduna di akoina outside state po resu karibu resu sarkar gi machinery leiriba aduga mari leinaba bibak sing sina masigi area se rise to bi re haraga madugi export po erabasu ko quality hangal na babu erabasu madom do oina khut thangjin ningi adu sumain tawdana tawba boide ngasai hari sini lemon festival bu hairo orange festival bu hairo mathang ngasai yaingang festival sula kadori ba ko aduna masi akoi khajiktang state ki oina interior state ki oina aduga farmers sing so adum chawka kadobo mongda kitang khalan ningi yang ngai je damong ngasi ekta fongba tongan ba pauk singi ahan mlamai de yauriba marui ba pauk singi matang da tamoge ba wakalon khara phongdok pirambagi dama ngkhoi litana thagat ba phongdok sa thank you ngasi go inadi tom tv na khudon tamjaba the morning talk raising the voice meng tabiba khwai punamapo amukana korumjari. This program is brought to you by Lamjingba Jewelry. Good quality is our priority.